Nangda injabini nangi malangi taibangda nangonda tayingzabani nangi khongthang tung inna apam nungsi yauda nangauzabani nangbo yingzabani aina huranbani masu huranbi aduga khenade huranba masengi laumanabagumna piramliba paw ado masamak yauna pangthokningba ithil aduni helaktuna mairaba kaada famba yaba phamlamlaga thorakle ising pik thana yaba glass tu michina hanna yenglamde mana ka khalakpada sana ibema leramdrabani menjor gi thongzalda ngahak leplami ibema sana na menjor gi mamai mami taithokpi howi madaw adu da mairaba senu da tapna hairami senu ai ngasidi maning sangoi gi library sida legi sana ibema na khanglaga irenjana khumuko fani yambong senu gi makalam da khumlakpa pakum adu puraga mairaba thorakle library adu mai thangatlamlaga khonglei thuna thoglei ngai duna leramba magi mi poduna ngariya lomda haitharakpani ngasidi robot pusu unagadori tawbagi di British sipai singdo mataw iman mandana handak maraksi kom thoi thokriba thodoktuga hairuradi asimakti thajadabani masigi khudong chaba lawduna mairaba robot unaba lai athengbagi punsina makhoigi punsini ahingi mi oibana athengbada yoksilakpa marup ado oktuna robot tumina famduna lei una saba chair amada mairaba su mayoknana phammi makhoi ni kokton mayaida half lantern ama yanduna thali mairaba robot pumanna yenglaga hangi nasa kaisu tawdreko nupa du tapna makok hai wa ang mangangbada tara thokna khumba aduna tumin leiribadu obada mairaba mathwai sui robot nangna thengnaramgadaba mayamdu sandokna ta u haiba e hainingde aigi imagination na lamba fangroidaba China kaya khanglamgani ai khangi adubu maduna nangi thongna di hankinu ahibu kanana thongna hali hairage chumna yum ningsingmani mairaba gyan tai haibagu makok tapna nomi robot na makha samtharai imado aigi yawasabani mahusana moi Manipur se lainingdabani amarom dawai sanglamani babana nang buhangi nang sumatam khra moi gi manakta layo nangmu Manipur thadoknaba sinbadi yamna laiba wani nangi waido thongna hallaba lanmi amada siznagadaba wani aidi thongna adu handri mirot oira kedorage British ki miot minaina aigi thongna hangadaba robot nate haibadi nang mayik sengna khanglamgani nupa du khangi haibago makok tapna nomi wai singdu haibada robot na nomi tawkhibaduda masu nok phet tawi mai adugi mamsilap tawba mai ngalduda mairaba robot pumunna yengi mai thongna noklubusu mit aduna puriba awaba wari ado mayik singna ui nupa du sor sangna amuktang hontharamlaga hairai nang mataw karamna kaadudagi tholakpano khumdaba tawde robot yang na khumlai makhoina pulamba thawridu chete thawridu madi ithanda lauthokse aduga thongda leiba singdo maidai sifai singni makhoina thadorakpani matang chana aikhoigi mi nongpok thonglamda leirami mairaba makhata da makok tapna nomi adubu oidabani haibadi khangle matang du staircase adudagi boy kumtharai ani duna phamlibado yenglamlaga changsilaktuna hairare mairaba loisinaba tawse matamse khangaure nupidu nungsitagi hena yangbani malakpagi matam oirabani mairaba phamlambadagi hagot ke tawi adubu mangda famliba robot na ta hangi nupi kana nupino noina chatorisina kaida mairaba robot pulurak yenglaga amuk hanna phamtharagle boina pakhum pirai nangna sa nungaitabaduda paw tamsindabni ngasidi noigi laman khumuge irai numit simadi sahab singa nupiduga suksoi soidana punba numini haiba paw ama phangbagini mana sakloto na aikhoigi marakta sum leibase aikhoigi maithiba natana karisu leiroi mabu sakhangnaruraga kanaba leite ubaga loisilase hainabani wahaiduda robot mairabada khanging yenglei nupadasu mabu handa yengduna leiramle robot matindu tapna yotharaga hairai nangna haidu chumi lande adubu nupidudi achama nupisu nate sahab singi spy apikpasu nate mabu irai laina mathanda tarak chaloi
ꯑꯗꯨꯒ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯄꯥꯎꯁꯤꯅ ꯀꯌꯥꯝ ꯆꯨꯝꯂꯕ ꯄꯥꯎꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯁꯥꯍꯦꯕꯁꯤꯡꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯦ. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯄꯥꯊꯧ ꯈꯛꯇꯅꯤ. ꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯂꯩꯕ ꯅꯠꯇꯦ. ꯀꯌꯥꯃꯨꯛ ꯊꯥꯖꯕ ꯌꯥꯕ ꯃꯤꯅ ꯇꯝꯂꯛꯄ ꯄꯥꯎꯅꯣ? ꯃꯩꯔꯥꯕꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯁꯥꯍꯦꯕꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ. ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯕꯣꯏꯗ ꯋꯥꯍꯪ ꯑꯣꯏꯅ ꯌꯦꯡꯂꯛꯏ. ꯑꯅꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯕꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯅꯣꯛꯃꯤ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯇꯨꯅ ꯀꯜꯂꯞꯅ ꯂꯥꯎꯏ. ꯅꯪꯁꯨ ꯂꯥꯛꯑꯣ. ꯋꯥꯔꯤꯁꯤ ꯅꯪ ꯌꯥꯎꯔꯒ ꯁꯥꯗꯕ ꯌꯥꯔꯣꯏ. ꯕꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯗꯅꯣ ꯈꯟꯅ ꯑꯅꯤꯗꯣ ꯇꯍꯥ ꯌꯦꯡꯊꯣꯔꯛꯏ. ꯂꯩꯅꯨꯡꯗ ꯂꯩꯕ ꯀꯥ ꯑꯗꯨꯒꯤ ꯁ꯭ꯇꯦꯌꯔꯀꯦꯁꯇꯨꯗ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ. ꯀꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯩꯉꯥꯜꯅ ꯁꯛꯇꯝꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯇꯞꯅ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ. ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯩꯔꯥꯕ ꯔꯣꯕꯔꯠ ꯆꯞ ꯃꯥꯟꯅꯅ ꯐꯨꯛ ꯍꯧꯒꯠꯂꯤ. ꯅꯨꯄꯤ ꯑꯗꯨꯅ ꯕꯣꯏꯒꯤ ꯅꯥꯀꯟꯗ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯃꯩꯔꯥꯕ ꯇꯞꯅ ꯁꯣꯜꯂꯛꯏ. ꯇꯣꯟꯗꯣꯟꯁꯅꯥ. ꯕꯣꯏ ꯅꯣꯛꯃꯤ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯇꯣꯟꯗꯣꯟꯁꯅꯥꯅꯤ. ꯅꯨꯄꯥ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ. ꯅꯨꯄꯤꯁꯨ ꯌꯥꯏ. ꯋꯥ ꯑꯁꯦꯠꯄ ꯐꯪꯕꯗꯤ ꯅꯨꯄꯤꯗꯒꯤꯅ ꯍꯦꯜꯂꯤ. ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯕꯣꯏꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ? ꯑꯩꯉꯣꯟꯗꯁꯨ ꯇꯥꯟꯅꯔꯝꯗꯦ. ꯊꯕꯛꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛ ꯅꯠꯇꯦꯅꯦ. ꯆꯨꯝꯃꯤ, ꯅꯨꯄꯤ ꯊꯝꯕ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯅ ꯆꯠꯂꯒ ꯅꯥꯎꯕꯗꯤ ꯑꯉꯥꯡꯗꯨꯗꯤ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯔꯥ? ꯕꯣꯏꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯇꯣꯟꯅ ꯇꯍꯥ ꯍꯥꯏꯔꯛꯏ. ꯑꯩꯅꯅꯤ ꯌꯥꯝꯕꯨꯡ. ꯀꯅꯥꯃꯠꯇꯅ ꯏꯟꯁꯤꯟꯗꯨꯅ ꯑꯩ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ. ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅ ꯂꯥꯛꯄꯅꯤ. ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯃꯣꯝꯅꯤ. ꯑꯩꯒꯤꯁꯨ ꯂꯝꯕꯤꯁꯤꯗ ꯊꯧꯗꯥꯡ ꯈꯔꯗꯤ ꯂꯧꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ. ꯂꯝꯕꯤꯁꯤꯗ ꯄꯨꯟꯁꯤꯒꯤ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯌꯥꯝꯁꯤꯗ ꯎꯄꯥꯏ ꯑꯃ ꯑꯣꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ. ꯕꯣꯏꯅ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ. ꯅꯪꯅ ꯅꯥꯎꯕꯒꯤ ꯋꯥꯏ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯉꯥꯡꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯃꯤꯕꯨ ꯋꯥꯠꯄ꯭ꯔꯥ? ꯃꯆꯦ ꯂꯩꯇꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨ ꯁꯦꯟꯅꯅꯕ ꯃꯤ ꯑꯩꯈꯣꯏꯗ ꯋꯥꯠꯇꯅ ꯂꯩꯔꯤꯕꯁꯤꯅꯤ. ꯇꯣꯟꯅꯁꯨ ꯍꯥꯏꯔꯤ ꯃꯥꯕꯨ ꯀꯨꯏꯅ ꯑꯗꯨꯃꯛ ꯂꯝꯕꯤꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ. ꯁꯨꯞꯅꯇꯒꯤ ꯅꯨꯄꯤꯗꯨ ꯈꯛ. ꯑꯗꯨꯒ ꯁꯥꯍꯦꯕꯁꯤꯡꯒꯤ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯦ. ꯃꯁꯤ ꯊꯨꯒꯥꯏꯕ ꯐꯥꯎꯕꯗꯪꯗꯤ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯃꯇꯦꯡ ꯂꯧꯁꯤ. ꯍꯧꯖꯤꯛꯇ ꯃꯩꯔꯥꯕ ꯁꯣꯔ ꯍꯣꯟꯊꯔꯛꯂꯤ. ꯅꯥꯎꯕꯒꯤ ꯂꯩꯈꯥꯏ ꯇꯥꯔꯕꯅꯤꯅ ꯇꯣꯟꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯔꯨꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯈꯜꯂꯤ. ꯈꯟꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯇꯣꯟꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯇꯞꯂꯞꯅ ꯑꯃꯨꯛ ꯍꯪꯉꯤ. ꯁ꯭ꯄꯥꯏ ꯍꯥꯏꯕꯁꯤ ꯄꯪꯂꯩ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯆꯨꯝꯃꯤ, ꯄꯪꯂꯩ ꯂꯩꯕ ꯆꯥꯎꯔꯥꯛꯄ ꯌꯦꯡꯕꯁꯨ ꯂꯩ. ꯑꯗꯨꯕꯨ ꯑꯆꯦꯠꯄ ꯄꯥꯎ ꯂꯧꯅꯕ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕ ꯃꯤꯗꯨꯗꯤ ꯇꯣꯉꯥꯜꯂꯤ. ꯄꯥꯎꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯧꯒꯗꯕꯅꯣ ꯃꯁꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ. ꯕꯣꯏꯅ ꯇꯞꯅ ꯈꯨꯝꯃꯤ. ꯋꯤꯂꯤꯌꯝꯅꯤ. ꯇꯣꯟꯗꯣꯟꯁꯅꯥꯁꯤ ꯃꯍꯧꯁꯥꯅ ꯋꯤꯂꯤꯌꯝꯅ ꯈꯔ ꯇꯤꯟꯅꯅꯕ ꯍꯣꯠꯅꯩ. ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ. ꯇꯣꯟꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ. ꯕꯣꯏꯅ ꯁꯝꯂꯛꯄ ꯑꯗꯨ ꯇꯥꯈꯤꯕꯅ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯗꯨꯃꯗꯤ ꯌꯥꯝꯕꯨꯡꯅ ꯇꯝꯗ꯭ꯔꯕꯁꯨ ꯌꯥꯝꯕꯨꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯆꯤꯟꯗꯒꯤ ꯇꯥꯔꯦ. ꯍꯟꯗꯛ ꯃꯔꯛ ꯋꯤꯂꯤꯌꯝꯁꯤ ꯌꯥꯏꯐꯕꯍꯣꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯐꯝꯗ ꯇꯣꯏꯅ ꯂꯥꯛꯏ. ꯃꯥꯅ ꯑꯩꯕꯨ ꯇꯠꯇꯅ ꯏꯔꯥꯡ ꯑꯃ ꯍꯧꯏ. ꯃꯥꯅ ꯄꯥꯝꯃꯤꯕꯗꯨꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯄꯤꯔꯣꯏ. ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯛꯁꯤꯟꯅꯗꯕꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯒ ꯁꯥꯍꯦꯕ ꯃꯆꯥꯁꯦ ꯃꯍꯧꯁꯥꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯍꯦꯛ ꯇꯧꯔꯛꯏ. ꯍꯤꯗꯥꯛꯁꯨ ꯇꯣꯏꯅ ꯊꯛꯏ. ꯃꯥꯅ ꯍꯤꯗꯥꯛ ꯊꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯒ ꯂꯝꯕꯤꯗ ꯊꯦꯡꯅꯩ. ꯀꯨꯏꯗ꯭ꯔꯤ, ꯉꯔꯥꯡꯅꯤ. ꯃꯗꯨꯗ ꯃꯥꯅ ꯍꯥꯏ, ꯑꯔꯣꯟꯕ ꯑꯃ ꯐꯣꯡꯅ ꯆꯠꯂꯤ, ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ. ꯃꯗꯨ ꯈꯪꯅꯤꯡꯂꯕꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯀꯪꯂꯥ ꯀꯣꯏꯌꯨ ꯍꯥꯏꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯅ ꯌꯥꯝꯕꯣꯡ, ꯑꯩ ꯋꯤꯂꯤꯌꯝꯕꯨ ꯁꯤꯖꯤꯟꯅꯒꯦ, ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ. ꯇꯣꯟꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯥꯁꯟꯗꯨꯅ ꯈꯜꯂꯨꯕꯗ ꯅꯤꯡꯁꯤꯡꯂꯛꯏ. ꯉꯔꯥꯡ ꯃꯗꯤꯡꯕꯝꯗꯒꯤ ꯏꯕꯦꯝꯃ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯋꯤꯂꯤꯌꯝ. ꯁꯥꯎꯅ ꯌꯦꯡꯍꯧꯕ ꯏꯕꯦꯝꯃ ꯁꯅꯥꯅ ꯃꯥꯕꯨ ꯎꯔꯒ ꯃꯥꯏꯊꯣꯡ ꯍꯣꯡꯗꯨꯅ ꯅꯣꯛꯂꯛꯄ. ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯤꯅꯣꯛ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯪꯉꯤ. ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯔꯣꯕꯔꯠꯅ ꯈꯪꯀꯧ ꯀꯧꯔꯛꯏ. ꯃꯩꯔꯥꯕ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯈꯜꯂꯝꯕ ꯋꯥꯈꯜ ꯊꯩꯗꯣꯛꯂꯒ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ. ꯐꯔꯦ, ꯃꯇꯝꯁꯤ ꯑꯥ ꯌꯧꯔꯦ, ꯆꯠꯅꯕ ꯇꯧꯁꯤ. ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯊꯛꯂꯣꯝꯗ ꯄ꯭ꯔꯄꯣꯛ ꯀꯥꯈꯠꯈ꯭ꯔꯦ. ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯔꯤ ꯊꯣꯛꯅꯈꯤ. ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯔꯣꯕꯔꯠ ꯆꯩꯅꯥ ꯈꯥꯡꯅꯕ ꯃꯥꯒꯤ ꯍꯤꯗꯥꯛꯇꯨ ꯊꯤꯔꯛꯏ. ꯍꯤꯡꯂꯤ ꯑꯍꯤꯡꯕ ꯑꯃꯒꯤꯗꯤ ꯍꯦꯅꯤ. ꯂꯦꯡꯕ ꯑꯣꯠꯄꯗꯤ ꯉꯝꯗꯦ. ꯃꯤꯠ ꯄꯥꯡꯅꯤꯡꯉꯤ, ꯄꯥꯡꯕꯗꯤ ꯉꯝꯗꯦ. ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ, ꯆꯤꯟꯕꯥ ꯀꯥꯡꯕꯗꯤ ꯉꯝꯗꯦ.
ningsingmagi manglanla tasingna mangba manglanla manglan amadi mangli manglan aduna menjorbu tattana kaphalli pangthokpa ngamdraba mit aduda uri mayek singna uri karbargidama Kolkata chatkiba Nandaras Manipurda amuk halakle chahi kaya lapnaruraba masubu urani khanbada menjor haraubagi pankhai lekhidre adubu chahi mari gi angang ama khut samduna pokraga chahi mari manga hosin khrabatung pungkak chawba leisabi macha ama puduna lagle masam ngangi karigino hangi Nandaras na khummi Kolkata da sammu machu thoknaba manamasing amadi makhal makhalgi mahine yansinaba hidak taibagini menjor na amu hangi aigi isu sidi leisabi pharam ledana asuk thuna chawramba sidi ipanga inhe ibungo Nandaras noktuna pakhumpi Kolkata gi sing nushit magi am jane chaba thakpa phobagini menjor na machabu chei karigino Nandaras lapna leiri haiduna nangna na chabu maitelon nganghandriba chahi mari manga sida isu si maitelon ningthina khanglamdriba si karigino Angres ki angang singa toina sani baba makhoi ga leiri haiduna so Angres lon su phasana ngang bahite maitelon di tapna tapna ngangladi gyan loin tabani phasana su thokpani pikne chatkiba masugi maithong khara makhaidi honglamle maidadi magi apikpa masu aduga mane naton amadi khadang tarak pasu manari mi khudingmak angang oiringi matamga leisabi pungkak pharakpa matamga sak ani shigi marakta ahongba kaya leibana menjor thoini hena khanjilude masunupi gi honglam maithongda khanjinba poklude adubu tumin leiba kiganba mi ubada akiba utpa lai phadibi sagaiduna sanaba laitin amadi bot pret lagle haiduna ta kaplamba masu ado mi ki kidre mi ubada table makhada chinsinduna lotpa masudo ngasidi punghong honglamle ahongba adubu menjor na harauki adubu phanamak oiduna su menjor na yoksarakpa maitelon singna thokhankhiba dadau haina manakta leikhiba magi lamlanbi masu adubu yeknabani khanbadi ngamlabra ngamde menjor mamittagi mapi taaduna wakhalda khalli isusana dadaugi susana kaino nangna tawramliba sibo amuksu wakhalda khalai magi masuna British ki Helen oirabadi Nandaras na pokchaba magi asingma masu aduna kadaida Nandaras na Kolkata dagi halakpaga yumda mi changbagi changle phanki angang adugi wangang sangang amadi maong mataw pumnamak yumgi mapalda leiba ziba amattagi nakong yahonkide ibe masanana lamdam sigi laihauda chumna lepa ngamdri phauba Nandaras na yamna cheksina thamki mashibu karigi menjor na lai thokluriba Helen BR sai amna nangbu chitagong da lakpa pami haibasi Nandaras da lakpa telegram aduda mayek singna hairi aduba akhoi gi operation Loktak nang yawdrabadi impossible oigani operation siam thuna pangthoknaba akhoi sem sase US amadi France operation da ikaiba piramlabadi amu hana rebel group amataga samnarakpa ngamlaroi General Sahib ki wafam du masu yaningna makok nomi ngasidi Nandaras yawde makhoi official khara tani pulniba table na mayaida makhoi na matai ikoi koina Major Sahib na makhutta kalam mampaiduna magi table gi map aduda akoiba mayek silli floating hut ni ising mayaida leirasu masida ikhoina khulai thabada makhoi hingba ngamloi ibe masana thattuna hangi akhoi gi khulai di kyam kuina changani madu yawdrabadi operation si mai pakloi Major makok tu tapna nomlaga Next month fawbagi manungda akhoi khutta yorakani haibagi thajaba pire khwaidagi luribadi makhoi punna Loktak ta leiba numit aduni akhoi na khangma ngamdaba wahaidu da Helen ibema khonjel pikna nokthораklaga Major da onsilli Major aisi kanagi nupinu haibadi nang ningsinglibra General Sahib na oktuna khummi madu maknani operation si Helen gi mateng yawdana ngamloi hairiba maram sileibana ainasu BR Sahib ta request tawkhibani khulai gi diwabi gano athuba matan rebel group asina punna leiba numit adu khangdopiyo chahi amada muktang oirabasu makhoi punna leiba numit amadi leifam thoi
Generalna Asumbani Numit asi khanglawadi makhoi aroiba matam yorabani Kuire aikoina asumna leirakpa Sana ibema hozakta nokfet tawrai Maram asigidamak ai Manipurda lakhiba natte Adubu karigumba kanda fawi Thabak asigidamak aina Manipurda lakpagumna Adubu wakhalgi iroi loibada isa ithanda khanjarai BR Sahib ki wasak mapung phanabani General Sahib to matha saba maraktudagi waridu thaidoktuna hanglai Lady Helen Asukuibal chahi si Manipurda khangtuna leire Nandaras ki machani haiduna leiba maramduna amuk ningthem cha sing amadi Nandaras ki imung anigi family friends sikwidamak hainare Nandaras ki imung na public ka iraplapnaba amadi Nandaras ki mapana mapalamda toina chatpa oibana Lady Helen and lona Manipur thadokpada yamna khudong chabo oiki Ningthem da chingnaba mityeng thamlakpaga US chatuna ningthem bulapna shenaba magi aronba khangdokpa Asi yauna thadariba iport asi BR Sahib ki karamba wasa ngakdabagino Asiguma mayam se khanglabadi kari oigani haibagidamakno Lady Helena asukoina Manipur da khangduna lerise Khangningba amaga loinana hanglakpa General gi wafam du khumlamdaba tawde Magi apamba adudi makhoi su khangza hosanu haina nokmi itaptapna hairai Ningtamba aigi ningtamba BR Sahib ki machani haiba wahaidudagi aigi punsina ningkha tamkiba Wahaidu hairamlaga sana ibema table da leiriba magi tupidu fat upsilaga thokinabo anei Adubu thongzil yorakpada khanglep lepsilakpa William ga chapchana mayoknare Sana ibema chaplepi William sumabu munna yengladuna hangi Karigumba ningtamba dudagi nushibana lumkhradi Nangna ningthembu nungshirakladi British policy thugairamgesira Sana ibema noi noklamlagi taptapna hairami Isaba nungshina bohnaringe aina kana amatabu nungsiba ngamde ai haiba ai sidagi hena maru oiba Helen da leite William Si hairamlaga mamittuna William da yengna tungda lepliba General tana ba hairami General Sahib aina William bo hatningba matamda hatpada British Crown makna fo engonda kaishu tawba ngamoi haibase nangina chasida sandokna takpiyu William gi mityeng aina pamde Asi haidun hutlai thoklaga chatkre William du marau leina nok howi machagi ngausinaba matawduda General Sahib sauna machada yengi Khasana thongdagi chumring thorakpada mabu kanana su ayet papirakte Rebel group ki leramba spicing kanglada mami thakidrabani Makhoin amamam thidoklaga pharbudrabasu thidokani tabada masana khangna chatnakre Haina humna lai Chumjing lakpadi natte matik mate phaujanduna lai Ngasidi amuba sete Imuk ngangba angangba gauna maseli Manungdana ponglap toba khungao ama setli Mahusagum machi lenghandana magi aphanba tupidu uppi Waksing tangkai changsan kiduna phairen gi manam lakle Kangla manungda hauriba uwana humtharakpa nungsitna Nagyetta akibagi khonjel thokanduna sitli Adubu madugi akiba leite Nahan makhairi nongpok thongda khariba walduda chongduna thoi Adumakpu thamoidadi phawi ngasidi mahak maikaiduda chatningdre Masimagna nupida awang thangba asukpa umanglomda lakle British na kangla loksilamdagi landuda kaikiba walsing Hauziksu khara makhai shemlaga khara makhaidi semdana leiri Chatna ibema sana atiyada toini yengkhatli Magidu matam yenglibani Adubu mapung phadraba tha aduna Chingdona nablibado ubada khangle nong ngan gadawri haiba Wakhaldu khanna setliba gaungi machi paikhatuna hobi cheli Awang thangma maikei da sumagi pi hongpamle Lona chelakpa khongthangda awangi sanathong yaurakle Tupi chena semjili masamaru ama phauta hande Mapi chena semlaga nagyeta ko yengi Tupi adugi khanthariba inafi marumdagi yengbada kanasu leiba ude Makhoigi sipai sing leite Mana arunba oirubana sipai sing huptuna mabu senaduna chatpadu sutawande Mashimagna akoibado yenglamlaga thugaiba loihodaba walduda naptuna phanchong khalli Suklaba umang adugi matengna makhada kari lei khangdamana ibema sanado waldudagi phanchong tharakle
tupi kende inafidusu mapop kaida yauri sordu tapna ontharaga chumna lepi khongdu thanglage hek tawbaga nongmai gi maton amana magi makok chapchana thamagle sanai be mukholamba sor lepi makhutna pairam biscuit machi kharado makhuttagi fatta ki koksobi karak laba wakhaldugi phongphong saba manil marakta khonjal ama tarai tadu natlagi ba khonjal ama aina gari haiki kanglagi wangmada nang ai thengna balai khurum kari gumma thengarabadi ai nang bus oidana hatkani